Manipur University as a Central University ama oina kumja lisingani kunithoi dagi hauna NTA na pangthokpa CUET exam da yumpam oirga MA, MSc, MCom ki post graduation da mingchen dagi process chatharakli COVID ki chaithing amasung state ki oiriba phibam kaya na haukiba chahi singda CUET dagi chada yankhai aduga MUET dagi chada yankhai da yumpam oirga selection tawduna mingchen duna university ki academic process mapung fana chathaki Amaromda, Arunachal Pradesh, Nagaland, Mizoram, Gumba, Awang, Nongpok State Singda, Marilinaba Authority Singda, Meeting Jangduna, Masamasagi State, Kachanaba Mahima Singamasung, Tabak Fangdapagi Akanba Malemgi Itag Irayasida, Masamasagi State Singasigi, Maheiroi Sing, Kanjanaba Kongtankaya, Lokanari. Makoigi admission process tawba da chada yankhai dagina marfu fawba State ki maheiroi singi damak reserve thamnari phibam asidagi isagi khunai cha singbu kanjanabagi thaudang maheiroi lup taruk MSF desam KSA sokamadi aims ki kokthakta tangai fadana thongkachaduna haizilakliba akanba ithak ipom asidagi mahai masingi ngaklo oihaunaba paikhattaba yadraba khongthangi sarukam oina handa kumja lisingani kunmari kunmanga gi oina Manipur University ki admission da meeting changlagani corona amasung state ki phibam kayana tanja chakhidabana mamang thakta pangthokhidaba post graduation admission ga mari lenena NTA na loba CUET entrance ta cut off mark loba matamda Manipur ki permanent residential certificate PRC or domicile certificate paiba miyoida chada marfu reserve piba chada kunna unreserved oina merit list piece oiraga open oina thamgadabani manamatuna handak chathariba admission process asida mathakta palliba point ani asi Manipur University ki authority singna thabakta onthoknaba hotnagadabani haina maheiroi lup tarukna ngasi thokpa chirolamana appeal tarokli